ꯀꯧꯇ꯭ꯔꯨꯛꯇ ꯂꯩꯔꯤꯕ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯅꯤꯡꯂꯣꯝꯗ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝꯒꯤ ꯃꯈꯣꯜ ꯇꯥꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯈꯤꯕ ꯏꯁꯩ ꯉꯪꯂꯛꯏ ꯍꯥꯏꯕꯒꯨꯝꯅ ꯇꯝꯄꯥꯛꯀꯤ ꯈꯨꯜꯁꯤꯡ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯕ꯭ꯔꯥ? ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 4ꯗ ꯂꯥꯎꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯗ ꯆꯂꯥꯏꯔꯛꯈꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯒꯤ leꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯑꯎꯄ ꯎꯅꯥ ꯐꯥꯎꯕ ꯂꯣꯡꯊꯣꯛꯇꯨꯅ ꯊꯤꯕꯒꯤ ꯊꯕꯛ ꯑꯔꯩꯕ ꯄꯥꯝꯕꯩꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯍꯣꯠꯅꯔꯝꯂꯕꯁꯨ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 4, 2026ꯇꯒꯤ ꯂꯤꯡꯂꯛꯂꯤꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯑꯔꯩꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯛꯂꯤꯉꯩꯒꯤ ꯆꯩꯔꯛꯇ ꯁꯨꯅ ꯀꯣꯟꯁꯤꯟꯗꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯅꯣꯡꯃꯩꯕꯨ ꯑꯉꯥꯡ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯕꯒꯤ ꯈꯣꯡꯉꯥꯝꯗꯧꯅ ꯇꯝꯄꯥꯛ ꯂꯝꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝꯁꯤꯡ ꯂꯦꯞꯇꯅ ꯀꯥꯞꯂꯛꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯍꯪꯅꯔꯛꯂꯤ꯫ ꯃꯃꯥꯡ ꯊꯥꯒꯤ 23ꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:50 ꯔꯣꯝ ꯇꯥꯔꯛꯄꯗ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯇꯥꯏꯅꯐꯝꯗ ꯂꯩꯕ ꯐꯧꯒꯥꯎꯆꯥꯎ ꯏꯈꯥꯏ PSꯅ ꯀꯣꯟꯕ ꯇꯣꯔꯕꯨꯡ ꯀꯪꯕꯥꯏ ꯐꯧꯒꯥꯎꯆꯥꯎ ꯏꯈꯥꯏ ꯀ꯭ꯋꯥꯛꯇ ꯑꯃꯁꯨꯡ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯁꯤꯡꯗ ꯕꯣꯝ ꯇꯔꯥꯔꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯔꯝꯗꯥꯏꯗꯁꯨ ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯀꯧꯇ꯭ꯔꯨꯛꯇ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯆꯤꯡꯒꯤ ꯇꯥꯏꯅꯕ ꯁꯔꯨꯛꯗ ꯕꯣꯝ ꯄꯣꯈꯥꯏꯕ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯋꯥꯍꯪ ꯑꯁꯤ ꯃꯤꯌꯥꯝꯅ ꯍꯪꯅꯔꯛꯄꯅꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯍꯛꯊꯦꯡꯅꯍꯧꯕꯅꯤ ꯍꯥꯏꯕ ꯀꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯒꯗꯕ ꯃꯤꯅꯠ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯀꯧꯇ꯭ꯔꯨꯛꯇꯒꯤ ꯈꯥ ꯅꯣꯡꯆꯨꯞꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯍꯜꯂꯛꯄꯒꯤ ꯀꯧꯇ꯭ꯔꯨꯛꯇꯒꯤ ꯈꯥ ꯅꯣꯡꯆꯨꯞꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯍꯜꯂꯛꯄꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯣꯇꯣꯃꯦꯇꯤꯛ ꯅꯣꯡꯃꯩꯁꯤꯡꯗꯒꯤ ꯃꯔꯨ ꯈꯔ ꯀꯥꯞꯊꯣꯔꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯈꯤ ꯍꯥꯏꯔꯤ꯫ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯃꯐꯝ ꯑꯗꯨꯕꯨ ꯉꯥꯛ-ꯁꯦꯜꯂꯛꯂꯤꯕ CRPFꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯣꯡꯃꯩ ꯔꯥꯎꯟꯗ ꯈꯔ ꯀꯥꯞꯈꯤ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯃꯔꯨ ꯈꯔ ꯀꯥꯞꯂꯨꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯛꯄ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤꯗꯦ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯕꯒꯤ ꯄꯥꯎ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯔꯣꯝ ꯇꯥꯔꯛꯄꯗ ꯈꯨꯔꯈꯨꯜꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯁꯤꯡꯖꯥꯄꯣꯛꯄꯤ ꯑꯦꯔꯤꯌꯥꯗ 1.58 CRPFꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯇꯧꯔꯒ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯂꯨꯕꯗ ꯑꯔꯤꯕ 2-inch ꯃꯣꯔꯇꯥꯔꯒꯤ ꯕꯣꯝ ꯑꯅꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯁꯦꯛꯃꯥꯏ PSꯀꯤ ꯀꯥꯡꯕꯨꯒ ꯈꯨꯠꯁꯝꯅꯗꯨꯅ ꯄꯨꯂꯤꯁꯀꯤ ꯕꯣꯝ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯄꯣꯈꯥꯏꯍꯟꯗꯅ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯀꯣꯚꯔ ꯇꯧꯔꯛꯈꯤꯕ ꯕꯣꯝ ꯑꯅꯤ ꯑꯗꯨ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯑꯃꯁꯨꯡ 3 ꯂꯣꯝ ꯇꯥꯔꯛꯄꯗ ꯃꯊꯪ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯃꯤ ꯁꯣꯛꯍꯟꯗꯅ ꯄꯣꯈꯥꯏꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯕꯣꯝ ꯑꯅꯤ ꯑꯗꯨ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯝꯄꯥꯛꯀꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯔꯛꯇ ꯀꯧꯇ꯭ꯔꯨꯛ ꯑꯃꯗꯤ ꯁꯦꯟꯖꯝ ꯆꯤꯔꯥꯡꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯊꯣꯛꯈꯤꯕ ꯈꯨꯠꯊꯣꯛꯅꯈꯤꯕ ꯊꯧꯗꯣꯛꯇ ꯁꯤꯖꯤꯟꯅꯔꯛꯄꯗꯒꯤ ꯄꯣꯈꯥꯏꯍꯧꯗꯅ ꯂꯩꯔꯛꯄ ꯑꯣꯏꯒꯅꯤ꯫ ꯕꯣꯝ ꯑꯅꯤ ꯑꯁꯤ ꯔꯤꯀꯣꯚꯔ ꯇꯧꯈꯤꯕ ꯃꯐꯝꯗ ꯁꯦꯛꯃꯥꯏ PSꯀꯤ OC ꯃꯁꯥꯃꯛꯁꯨ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯕꯣꯝ ꯑꯅꯤ ꯑꯁꯤ ꯃꯤ ꯁꯣꯛꯍꯟꯗꯅ ꯄꯣꯈꯥꯏꯍꯟꯈꯤꯕ ꯑꯗꯨ ꯀꯧꯇ꯭ꯔꯨꯛꯀꯤ ꯃꯅꯤꯡ ꯊꯪꯕ ꯆꯤꯡꯊꯛꯇ ꯂꯩꯔꯤꯕ ꯀꯨꯀꯤ ꯈꯨꯜꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯈꯣꯏꯗ ꯑꯇꯝꯅꯅ ꯆꯠꯊꯔꯛꯄ ꯊꯧꯑꯣꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯂꯥꯟꯅ ꯈꯜꯂꯒ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯛꯄ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯃꯔꯨ ꯈꯔ ꯀꯥꯞꯊꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯔꯛꯄ ꯑꯣꯏꯒꯅꯤ ꯊꯥꯖꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3:30ꯗꯒꯤꯅ 4 ꯐꯥꯎꯕꯒꯤ ꯃꯔꯛꯇꯁꯨ ꯏꯝꯐꯥꯜ ꯏꯁꯀꯤ ꯂꯝꯂꯥꯏ PSꯅ ꯀꯣꯟꯕ ꯁꯅꯥꯁꯥꯕꯤ ꯊꯝꯅꯥꯄꯣꯛꯄꯤꯒꯤ ꯃꯤꯇꯩ ꯈꯨꯜꯁꯤꯡ ꯇꯝꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯤꯡꯂꯣꯝꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯈꯔ ꯀꯥꯞꯂꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯕꯅꯤ꯫ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯊꯤꯡꯖꯤꯜꯂꯤꯕꯁꯤ ꯌꯦꯛꯅꯕꯁꯤꯡ ꯈꯛꯇꯒꯤꯅꯤ꯫ ꯏꯔꯥꯟꯒꯤ ꯇꯧꯕ ꯉꯝꯕꯁꯤꯡ ꯈꯪꯍꯜꯂꯗꯨꯅ ꯏꯖꯔꯦꯜꯗ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯊꯧꯑꯣꯡꯅ ꯍꯣꯔꯃꯨꯖꯇ ꯑꯌꯦꯠ ꯑꯄꯟ ꯊꯣꯛꯍꯟꯕꯅꯤ꯫ ꯕꯩꯖꯤꯡ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯖꯍꯥꯖꯁꯤꯡꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯐꯥꯎꯗꯨꯅ ꯆꯠꯄꯗ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯍꯥꯡꯗꯣꯛꯀꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯌꯦꯛꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯔꯤꯖꯅꯦꯜ ꯕꯦꯖꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯊꯤꯡꯕ ꯊꯝꯒꯅꯤ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯃꯣꯁꯇꯥꯕꯥ ꯈꯥꯃꯦꯅꯩꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯤꯕ ꯑꯂꯤ ꯑꯛꯕꯔ ꯕꯦꯂꯥꯌꯥꯇꯤꯅ US ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ Xꯇ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯥꯏ ꯍꯧꯖꯤꯛ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯏꯔꯥꯟꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯞꯀꯅꯤ ꯍꯥꯏꯔꯤ꯫ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟ ꯂꯦꯞꯅꯕ ꯊꯧꯔꯥꯡ ꯂꯩꯇꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯜꯂꯣꯡ ꯑꯃꯁꯨꯡ ꯑꯌꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟ ꯑꯁꯤ ꯂꯦꯞꯀꯗꯕꯅꯤ꯫ ꯋꯥꯏꯠ ꯍꯥꯎꯁꯇ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜ ꯂꯣꯟꯆꯔ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯃꯁꯨꯡ ꯗ꯭ꯔꯣꯟꯒꯤ ꯃꯄꯥꯡꯒꯜꯁꯨ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯍꯟꯊꯔꯛꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯂꯤ ꯑꯛꯕꯔꯅ ꯃꯔꯨꯞ-ꯃꯄꯥꯡ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯐꯥꯎꯗꯨꯅ ꯆꯠꯄꯗ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯂꯤ ꯍꯥꯏꯈꯤ꯫ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯤꯗꯜ ꯏꯁꯀꯤ ꯂꯥꯟ ꯑꯁꯤ ꯆꯌꯣꯜ 2-3ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯜꯂꯒꯅꯤ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯇꯧꯕ ꯉꯝꯕꯒꯤ ꯃꯄꯥꯡꯒꯜ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯍꯟꯊꯔꯛꯂꯦ ꯍꯥꯏꯅ ꯍꯦꯛ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯔꯥꯟꯅ ꯃꯈꯣꯏꯒꯤ ꯃꯄꯥꯡꯒꯜ ꯍꯟꯊꯗ꯭ꯔꯤ ꯍꯥꯏꯕ ꯎꯠꯅꯕ ꯏꯖꯔꯦꯜꯗ ꯂꯦꯞꯇꯅ ꯃꯤꯁꯥꯏꯜ 3 ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯆꯦꯅꯦꯜ 12ꯅ ꯐꯣꯡꯗꯣꯔꯛꯄꯗ ꯏꯖꯔꯦꯜꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯏꯔꯥꯟꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ꯫ ꯏꯔꯥꯟꯒꯤ ꯂꯥꯟꯗꯥ ꯑꯁꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯀꯟꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯒ ꯂꯣꯏꯅꯅ ꯑꯋꯥꯡ ꯊꯪꯕ ꯏꯖꯔꯦꯜꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯦꯌꯔ ꯔꯦꯗ ꯁꯥꯏꯔꯟ ꯈꯣꯡꯗꯨꯅ ꯃꯤꯌꯥꯝ ꯑꯁꯣꯏ-ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯁ꯭ꯇꯦꯠ ꯇꯦꯂꯤꯚꯤꯖꯟꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯏꯔꯥꯟꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯤꯁꯥꯏꯜꯁꯤꯡꯅ ꯏꯖꯔꯦꯜꯒꯤ ꯄꯣꯔꯠ ꯁꯤꯇꯤ ꯑꯣꯏꯔꯤꯕ ꯍꯥꯏꯐꯥ ꯌꯧꯅ ꯂꯥꯟꯗꯥꯈꯤ ꯍꯥꯏꯔꯤ꯫
US amasung Israelna February 19 hauna Iran da landaba haukiba matam adudagi Israelgi mafam kayada section tharang lokhanaba pautak piduna lakibani nakal amaromda Strait of Hormuz da ayat apan piribasi US Israel na kanglon kaini Iran gi mathakta landa khibadagi ni haina China gi foreign ministry gi wangangloi mauning na phongdokre ngasi Beijing da paumisinga unaba mada Strait of Hormuz pauduna chathok chasin tawbada malemgi jahaz singna ayat pan mayoknaribagi maru oiba horak from the US ni haina suluchingbi asina makata na phongdoki asinaba ngamdrabadi Iran Stone Ashta Hanjil Hangani Haina US President Donald Trump na akan aring singladuna phongdokre Iraqi militiana Baghdad Talaiba US Embassy da landara kadawre Embassy West Asia gilan asi warushin purakna bagi yanaba purakpa ngamdrabadi Iran Stone Ash ki matamda amuhana Hanjil Hangani Haina US President Donald Trump na phongdokre Chayol marigi mamangda Iran gi mathakta landaba hukibagi warol leiba adugi miyamda piraduna US President Donald Trump na hai mathangi chayol anidagi ahum fawbagi manungda Iran da US na akanba mawngda landaragani amasung lan lepnaba warishan asi haibada yadrabadi Tehran Boston Ace gi matamda hanjil hangani haina akanba wafam sing thamki US President Donald Trump na leibaki miyamda amuk hanna phongdokladuna hai West Asia gi umkhanariba ase akaknaba matam amagi manungda loisilagani masigi damak US na akhanaba khongthang sing paikhale haiki US President Donald Trump na leiba adugi miyamda television da pikiba warol amagi matung ina Iran gi lanmigi mapangal asi singthaningai oina mangta khre leiba adugi Navy chatkre Air Force ki mapangal hantharagle amasung makhoi gi luchingbasing ayamba hatkre haina thamki Iran gi missile launching capacity singthaningai oina hantharakpaga loinena maroi bangak sel gi potlam sing sariba factory amasung senggot sagatpa wafam sing mafam sing US ki tamchiraba landana namna mangta hankre haina President Trump na makhata na phongdoki US ki lanmi sing na hanna lan asida khumang chawsilakpaga loinena lanfamda mai pakpagi tanja adu yausilagle haiki Israel yauna Gulf da leiriba mapang oiriba Qatar Saudi Arabia Kuwait Bahrain da US na karigumba makal amatagi amangata thokaloi hainasu President Trump na miyamda phongduki nakal amaramda Baghdad thalaiba embassy na Iran ga mapang oiriba Iraqi militia group na Central Baghdad ta mathangi pung 12 dagina 95 fawbagi manungda landarakpagi oithokpa leire haina phongdurakpaga loinena America gi miyam leiba adu khudakta thadoktuna chatkinaba US embassy gi maikaidagi cheksil warol thamlakre Kulai thambam pokhairakpada micham 12 sikre Burundi gi khwairigi chawba city ama oiriba Bujumbura da leiba kulai thampham ama pokhairakpada Meeoi 12 sikre amasung kayana asopan nangkhre haina leiba adugi lanmigi maikaidigi phongdorakre leiba adugi lanmina phongdorakhibada lanmi ahum yauna Meeoi 58 asopan nangki hairi pokhaibagi thawdo aduda yum amasung lanai gari sing chawna amangata thokkibaga loinena lanmigi machak mathum kaya so amangata thokki hairi pokhaibagi thawdo adu leiba pokpagi athengbada Musaga gi mafam amada thokibani amasung electric ki asoiba leibadagi laibak thiba thawdo adu thokibani haina army gi wangang loina phongdorakre pokhaiba adu dagi thorakpa fataba sing adu kilometer 5 rom lapna chaithoki hairi mamang dusu imung manung sing amasung mitna uhoba singna BBC da phongdorakhibada city aduda tungan ba Meeoi mari sikhibagi thawdok leiki BBC da nupi amana phongdorakhibada ma ki mari mata amasu Pimba Central Prison da fajinduna thamki amasung bom na panbadagi sikhi hairi khuchu hulai thampham ga nakna leiba Central Prison da pokhaibagi thawdokta su inmate kaya marum aso apan nangki haina agency gi pauna phongdoraki pokhaibagi thawdok sing da awaba warol thamladuna leiba adugi president na khudong thiraba singbu mateng pinabagi fire phongdri haiki Israel fawba ka pangamba nuclear missile sanaba honarakpada Pakistan gi luchingba singna thingma thamki Israel fawba ka pangamba nuclear missile sanaba honarakpada Pakistan gi luchingba singna thingma thamki haina Pakistan gi maming leiraba journalist Hamid Mirna claim tawrakre report asigi matung ina matam adugi Prime Minister Pervez Musharraf ta Pakistan gi nuclear khulai puthokpada khwaidagi achouba thodang laukiba Dr. Abdul Qadir Khan na Israel fawba ka pangamba matik mayai leiraba nuclear missile sira haina hangkiba wangi paukumda housing maki oina mathau tade haiduna sakhidabani kariguma matam aduda Israel fawba ka pangamba chawrangna kilometer 15,500 dagina 3,000 sanba missile sanaba thawrang lamki karigidama Israel tamna ka pangamba missile puthokna bahona bada yakhidribano haibigi maramdi chapchana khangmangamdri panba yabadi Pakistan dagina Israel fawba ka pangamba missile asi kilometer 3,000 gi range gi oigadabani hairi